ꯍꯣꯏ ꯖꯅ ꯍꯥꯏꯕꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯤꯐꯠ ꯅꯥꯠ ꯑꯗꯨꯒ ꯅꯖꯝꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯁꯩꯁꯛ ꯃꯈꯜꯁꯤꯗꯩꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯁꯪꯒꯤꯠꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯗꯣꯝꯗꯁꯨ khitang ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯗꯨꯒꯤ ꯄꯥꯝꯗꯕ ꯈꯔ ꯄꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯦ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯂꯥꯍꯤꯒꯤ ꯂꯝꯕꯤ ꯑꯁꯣꯝꯁꯤꯗꯩꯗ ꯆꯪꯁꯤꯟꯕꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯩꯗ ꯍꯥꯏꯔꯤꯕ ꯅꯥꯠ ꯃꯔꯤꯐꯠ ꯑꯁꯤꯒꯨꯝꯕ ꯁꯩꯁꯛ ꯃꯈꯜꯁꯤꯗꯩꯗ ꯆꯪꯕꯤꯔꯛꯄꯅꯦꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯦꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯜ ꯇꯝꯃꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯩ ꯅꯥꯠꯀꯨꯝꯕ ꯃꯔꯤꯐꯠꯀꯨꯝꯕꯗꯤ ꯑꯗꯨꯝ ꯁꯛꯄꯤꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯑꯣꯖꯥꯒꯤ ꯗꯥꯏꯔꯦꯛ ꯑꯣꯖꯥ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯀꯤ ꯃꯌꯦꯛ ꯑꯇꯣꯞꯄ ꯃꯌꯦꯛ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄꯗ ꯁꯛꯈꯤꯗ꯭ꯔꯤꯕ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯃꯔꯤꯐꯠꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅ ꯑꯣꯏꯕꯤꯗꯣꯏꯅꯣ ꯃꯁꯤꯇꯪ ꯄꯟꯕꯤꯌꯣ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯇꯪꯁꯨ ꯅꯪꯕꯤꯁꯤ ꯑꯣꯖꯥ ꯑꯍꯥꯟꯕ ꯑꯣꯖꯥꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯄꯜꯂꯤꯁꯤ इंशाअल्लाह मोहम्मद की नूर दगी शेम की बनी आदम आदम शेम बना था की बनी आलम मोहम्मद की नूर दगी शेम की बनी आदम आदम शेम बना था की बनी आलम आलम था बना शेम लग बनी इंसान इंसान बु शेम बगी मकसद शुलै बनी मकसद शुलै बनी मोहम्मद की नूर दगी शेम की बनी आदम आदम शेम बना था की बनी आलम मशीन ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯔꯦ ꯃꯇꯥꯡꯁꯤꯗꯩꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯔꯕꯗ ꯑꯩꯈꯣꯏ ꯐꯣꯟ ꯀꯣꯟ ꯑꯃꯈꯛ ꯂꯥꯛꯏ ꯐꯣꯟꯁꯤꯃꯇꯪ ꯂꯧꯈꯠꯃꯤꯟꯅꯁꯤ ꯀꯅꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯣꯖꯥ ꯍꯜꯂꯣ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕꯁꯤ ꯀꯗꯥꯏꯋꯥꯏꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯕꯤꯌꯨ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡꯅ ꯐꯤꯔꯣꯁ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯐꯤꯔꯣꯖ ꯈꯥꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯐꯤꯔꯣꯖꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯌꯨ ꯁꯣꯝꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯅꯠꯇ꯭ꯔꯒ ꯃꯔꯤꯐꯠ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯃꯣꯍꯝꯃꯗ ꯅꯖꯤꯔ ꯑꯍꯃꯗꯇꯒꯤ ꯇꯥꯕꯤꯅꯤꯡꯕ ꯂꯩ ꯑꯣꯖꯥꯗꯒꯤ ꯍꯦꯛ ꯑꯣꯖꯥꯅ ꯁꯛꯄꯤꯔꯛꯄ ꯅꯥꯠꯇꯣ ꯑꯝꯇꯪ ꯅꯥꯠ ꯑꯣꯏꯔꯣ ꯃꯔꯤꯐꯠ ꯑꯣꯏꯔꯣ ꯑꯝꯇꯪ ꯇꯥꯅꯤꯡꯉꯤ ꯏꯁꯥꯃꯛꯁꯨ ꯇꯨꯝꯕꯒꯤ ꯁꯛꯄ ꯁꯣꯟꯕꯒꯤ ꯊꯧꯔꯝꯁꯤꯗ ꯀꯦꯁꯦꯠ ꯑꯣꯏꯅ ꯐꯣꯡꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯏꯁꯥꯁꯨ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝꯁꯤꯗꯩꯗ ꯁꯣꯝꯁꯨ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯑꯃꯗ ꯂꯩꯐꯝꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯅꯣꯠ ꯇꯧꯁꯤꯟꯖꯔꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯅꯕꯒꯤ ꯃꯗꯨ ꯌꯥꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯑꯣꯖꯥꯒꯤ ꯅꯥꯠ ꯑꯃ ꯑꯗꯨꯝ ꯊꯥꯖꯔꯛꯄ ꯌꯥꯔꯅꯤꯀꯣ ꯌꯥꯅꯤ ꯊꯥꯒꯠꯆꯔꯤ ꯁꯣꯝꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯐꯤꯔꯣꯖ ꯈꯥꯟꯅ ꯇꯥꯛꯄꯤꯔꯝꯕꯁꯤ ꯑꯣꯖꯥꯒꯤ ꯅꯥꯠꯁꯤꯡꯁꯤ ꯂꯣꯏ ꯇꯥꯅꯤꯡꯉꯤ ꯑꯣꯖꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯁꯛꯄꯗ ꯍꯦꯛꯇ ꯇꯥꯅꯤꯡꯉꯤ ꯑꯗꯨ ꯇꯥꯕ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯖꯥ ꯊꯝꯕꯤꯁꯤ इंशाअल्लाह तवरेद सैयदुल कौनैन नुशीबदो सरकार दो आलम पामो बदो मोहम्मद अरबी नुशीबदो शफीउल मुज़नबिन
pamobado Sayyidul Kaunain nungshibado Sarkar do alam pamobado Muhammad Arabi nungshibado Pokbana makada pokibado Rauja Sharif na Madina dani Pokbana makada pokibado Rauja Sharif na Madina dani Masjid Nabawi ling lambado Islam withau mai tha lambani Muhammad Arabi nungshibado Safiul Muzanabin pamobado Sayyidul Kaunain nungshibado Yang nungajari oza Tara mati ama Tambire Marak sida oza kulam Kaktangalai kanami imunis Assalamualaikum Phone to birak libasi Minga madilay Famahan Magkadam tayo bis Muhammad Salah Rahman Lilo Maure Makalekar Lilong dagi Muhammad Salah Rahman phone to birak wik damang tatagat jadi ha tambiyo ngasi lingsin biribo za Muhammad Nazir Ahmad dagi karamba na marifat tabining bah takpisi Isai Hajarat Musai Chapter 4 dagi Darjata ko Musani na Chapter Kairam Jana Sakti Bro Madu Mati yang betaja nih Sekolah Usmangani bahasa ini Ini Iya kisai Hajarat Musa Bolom Por Lagi yang kubna takbir okay yam nungajay habidi kaina kada yam munna ako gi thoram pareng singa madi seksak makal si batabi kada yam kubna ako kangbir magi makamo hana su thagat pofong dokchari matung su phone tobira sai mari thatabu ini ba Usman Gani dasai ini ba sumro madu Usman Gani basai obira Mane takbir hai ba ai basi Usman Gani basai masamang nen takbiri somna takbir betu chome Okay, yang nungajay somna phone tawbirak tana ko gi thoram sida sarug ya biba madi mapung phan biba yang nungajay haraw nungai ba pangdok chari matung tarak padasu ko gi episode sing sida su ko gi matung tarak pa lakada episode sing dasu somna phone tawbirak tana ko gi thoram masibu mapung phan bigani hai bigi thajaba tamjari phone tambiyo aduga ko gi hauza dagi hariba na thasi mati matang taminaras inshallah Mati matang tambis. Marita cengna kuirabane namgiba adagi matungda ay ngasi pura iba mayek sida su yawrak Okay, mati ang magkatang ada makuk to ada hutang to jadi mayek siya di kuina na inadra mina kafe Alhamdulillah inshallah mati tu katang na kafe Lanja draba musani alagi athangbu ki jabah Fatrabakarun aduna Rasul bubadnam tawbire Rasul bubadnam tawbire Lanjadraba musani Allah giya thangbu ki jaba Fatrabakarun aduna Rasul bubadnam tawbire Rasul bubadnam tawbire Yang nungajay zang
ꯑꯣꯖꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯎꯕ ꯀꯨꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯦꯃꯤꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯊꯥꯗꯣꯛꯎꯕ ꯀꯨꯏꯔꯀꯥꯟꯗ ꯑꯃꯨꯛ ꯅꯧꯅ ꯍꯧꯖꯤꯛꯁꯤ ꯁꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯑꯗꯨꯃꯛ ꯍꯜꯂꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯔꯛꯁꯤꯗꯩꯗ ꯀꯣꯜ ꯑꯃꯒ ꯂꯥꯛꯏ ꯃꯁꯤꯝꯇꯒ ꯂꯧꯈꯠꯃꯤꯟꯅꯁꯤ ꯀꯅꯥꯅꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯏꯟꯁꯥ अस्सलाम वालेकुम ꯑꯁꯣꯝꯅ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕꯁꯤ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯀꯧꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯗꯨꯒꯤ 13 ꯁꯨꯕ ꯏꯄꯤꯁꯣꯠ ꯑꯗꯨꯗꯅꯤ ꯇꯥꯛꯄꯤꯌꯨ ꯀꯗꯥꯏꯗꯒꯤ ꯑꯃꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕ ꯑꯩ ꯄꯥꯛꯆꯥꯎ ꯂꯩꯀꯥꯏꯗꯒꯤ ꯃꯣꯔꯤ ꯔꯤꯖꯋꯥꯟ ꯀꯧꯋꯦ ꯑꯁꯣꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯌꯥꯝ ꯅꯤꯟ ꯈꯣꯡꯉꯤ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯃꯦꯅꯦꯖ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯣꯝꯅ ꯑꯩꯈꯣꯏ ꯈꯟꯕꯤꯅꯤꯡꯕ ꯅꯥꯠ ꯅꯠꯇ꯭ꯔꯒ ꯃꯔꯤꯐꯠ ꯂꯩꯔꯒꯁꯨ ꯇꯥꯛꯄꯤꯁꯤ ꯑꯣꯖꯥ ꯃꯣꯍꯝꯃꯗ ꯅꯖꯤꯔ ꯑꯍꯃꯗꯇꯒꯤ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯗꯔꯁꯥꯗ ꯂꯩꯕ ꯑꯗꯨꯅꯅꯦ ꯑꯩ ꯄꯥꯛꯆꯥꯎꯗꯒꯤꯅꯦ ꯃꯣꯔꯤ ꯔꯤꯖꯋꯥꯟ ꯀꯧꯋꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝꯅ ꯇꯥꯕꯤꯅꯤꯡꯂꯤꯁꯤꯅ ꯀꯔꯝꯕ ꯑꯣꯖꯥꯗꯒꯤ ꯃꯔꯤ ꯇꯪ ꯇꯥꯅꯤꯡꯕ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯑꯣꯖꯥ ꯎꯁꯃꯥꯟ ꯒꯅꯤ ꯕꯁꯩꯅ ꯏꯕ ꯏꯁꯥꯏ ꯍꯖꯔꯠ ꯃꯨꯁꯥꯗꯒꯤ ꯂꯩꯍꯧꯔꯣꯀꯣ ꯂꯥꯏꯕꯛ ꯐꯕꯤꯑꯅ ꯇꯧꯕꯗꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯂꯤꯁꯤ ꯑꯗꯨꯒ ꯑꯈꯟꯅꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝ ꯅꯤꯡꯊꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯩꯁꯛ ꯑꯃꯁꯨꯡ ꯁꯩꯌꯦꯛ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤ ꯑꯗꯣ ꯑꯣꯖꯥꯁꯦ ꯊꯥꯗꯣꯛꯎꯕꯗꯤ ꯀꯨꯏꯔꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯌꯥꯒꯗ꯭ꯔꯥ ꯃꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯕ ꯏꯟꯁꯥꯜꯂꯥ ꯑꯩ ꯅꯤꯡꯁꯤꯡꯉꯒ ꯌꯦꯡꯖꯒꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯤ ꯆꯠꯂꯝꯋꯥꯏꯗ ꯃꯌꯦꯛ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯁꯤꯡꯒꯤ ꯆꯦꯁꯤ ꯐꯖꯅ ꯊꯤꯌꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯩ ꯈꯤꯇꯪ ꯍꯣꯏ ꯑꯣꯖꯥ ꯅꯪꯉꯛꯇ꯭ꯔꯦ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯅ ꯀꯨꯏꯔꯕꯅꯤꯅ ꯁꯣꯝꯅꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥꯁꯨ ꯑꯝꯇ ꯅꯤꯡꯁꯤꯡꯉꯒ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯠ ꯗ ꯕꯦꯁ ꯂꯦꯚꯦꯜ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯦꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯐꯣꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯐꯣꯟ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯣꯖꯥꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯇꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯏꯟꯁꯥꯜꯂꯥ ꯂꯩꯍꯧꯔꯣꯀꯣ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯁꯨ ꯃꯀꯣꯛꯇ ꯇꯧꯔꯁꯨ ꯑꯩ ꯅꯤꯡꯁꯤꯡꯒꯦ ꯍꯣꯏ ꯂꯩꯍꯧꯔꯣꯀꯣ ꯂꯥꯏꯕꯛ ꯐꯕꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯂꯩꯍꯧꯔꯣꯀꯣ ꯂꯥꯏꯕꯛ ꯐꯕꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ अल्लाहकी हुकुम ना कन की बना अल्लाहकी हुकुम ना कन की बना ननकता पन बशु ngамдare ननकता पन बशु ngамдare लैहौरोको लाइबक फबी ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯥꯅ ꯃꯇꯦꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯀꯣꯁꯤꯁ ꯇꯧꯕꯤꯗꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯐꯦꯛꯇꯔ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯣꯖꯥꯁꯤꯡꯅ ꯁꯤꯒꯤ ꯁꯩꯌꯦꯛꯁꯤꯡꯁꯤ ꯆꯪꯁꯤꯟꯕꯗ ꯑꯋꯥ ꯑꯅꯥ ꯀꯩꯀꯩ ꯊꯦꯡꯅꯈꯤꯕ ꯂꯩꯕꯤ ꯑꯣꯖꯥ